Deputy DGP na phongdokhiba wafam da aikoigi khulai paiduna hek chatlamba thengnaba taragadi aikoigi hatpada aikoigi chingnangai leite haba wafam aduga aikoigi emergency asi lamdam asida leiriba emergency asi loishinbagi matangda mahaki personal singda phongdokhiba wafam adu aikoigi aikoigi Kanglai Yawol Ihogi Kangbu Singna Haidi Prepark People's Revolutionary Party of Kanglai Paki Charge the Affairs Publicity and Propaganda Lebak Pokpanumita Equigi Maruina People's Revolutionary Party of Kanglai Paksina Yaning the War from the Nekigi Langaki the Magda Equigi Tena Liba House Aduma Quina Lerak Labo from the Quigi Wari Wataisana Duna Lotion Bagi Wakan Kan Bagi Mahuta Sumaina Tongan War from Sing Pongdorak Pollution Bagi Matang Sigi Yaning the Bigi War from the Nilak Libasosa Curry happening is why Matang said it. Adum kanoni akhoi da yamna kanna opinion di leite adu international conventions mayama kanna non international lagi international armed conflict situations na United Nations ki Geneva conventions ki ko Rome Statute ki ICC ki kari yam laigre ko lagi human rights declaration Universal Declaration of Human Rights 1940 I ki lagi international convention of civil and political rights ko sigumba 66 mayama laigre 49 ki convention the Disney Protocol to Geneva Convention 1977 ki Labour ko India itself ratified 1950 daga adum yara laigiba pot ngatani swagi area da community bi yai aduga tasengna kanoni akogi khulai paiba sing masing gi thenabagi law war hygiene ko akano swagi international humanitarian law ga laibo mayam singa sakoi yanganingi anyway khulai paiba masen land da thenaba aibasima adum higi conflict situation amagi whether it may be international or non-international adum thoi but dai kuina madda layu mayam se khulai du lan songna basam da khulai yaudraba mayam sing khoi thadu oba surrender torobada madu hatok bi ade ko aduge prisoners of war oina loba combatants sing na nakan da longna gadaba magi ka khanggadaba mayam adagi lairiba kan ambulance op yade ba haiba ngasai red cross ki karigi leidana ko asigumba issues mayam da aikoina opinion thamningi then arms struggle tawa mayam na adum commonality country adum koigi sign tawa darkar laiba khotpa mayam adum tawa yawnari akoi gisu ko amara maduna cobra lakpagi pot asina ngasai gi kanuni arms struggle da khulai paraga lanthengna badugi wani adu yaning da baduna sunakangi pribhaktuna kanmagi phongdokpagi wani haibasi nakalani ma combatant nakalani ma ki kanuni woiba potni makoina phongdo ibasing si adum magi engan lagi adum sumbang aktani adu akoni yengi badi civilian population akoni yengi badi hariba conflict situation asida ko probably non international armed conflict situation ama ikona thengna matam asida hariba kanu sing asila akana khulai pa me amsing mar asida kan sagi misam yang ki punsi civilian ki life se hamje right to life adagi kanu right of dignity ngasai mayam sing adu ko human rights violations mayam sing si tobia ro yaiba opinion do adu wena ai thamningi anyway cobra ibasi makti adum kanuni snake ni dana lin ni dana ko alba even whether kan sagi variety to an mo gira wero cobra bo haradi poisonous poison ko kangadam ni ko venomous oiba pot ngatani aduna hariba mayam sing si koina anyway kan venom oisaraga so sagi huina sikpa ko mayam da interior kari gi mayam so sinari dana ko agi sinabugi makha poli atajita ko maramaduna harim yam sang kupna magi kanom yam se khoi so dum nei khoi so dum kan study tauri tabudi maraka sida ikuna civilian population gi wakalon du yang kana malem gi chanari ba law acts and conventions mayam protocols mayam and then koi domestic laws koina laibe india gi manung da laibe am se kanda rights of the civilian population se masi safeguarding je masi should be prioritized ko masi priority una thamgadabani aduna ngasai gi kan conflict situation thoko matam da legedabani ti niyom sana kanglon mayam civilian population ki lanpha ki kari ki mayam sing adu kan tobedabani aduna la ikadori mi mayam sing aduna ikoi je even makoi gi wakan da harim mayam de yeng da bi da racial discrimination gi haiba tare sak manadi ga haina leina loi chinese mali ga na khangerga di ko da sata ni ko adamaina ga khangi do ba lakte mayam na dravidian adagi keno mayam gi kono woidini dana koi
aduna arian myam gya adugi miyeng daga yengwa lakpa kobra waraga di ko civilian di khara asidamukta ko gi civil gi laiba bodies mayam haiba tare mayam sing asina tonga tonga ba level na matam sana moida akari mo khara piho bu ya response piho ba reaction piho bu ya do adu mathok tai hana smai sum thamge ko ga oi thaga che oja loishal la pada am tanga lak chage